ngasi numida waram phongkhiba tungan tungan manipuri sifung singdagi maroibi ipausing myamna thamsigi ahanbada kanglaipa ki maira news tagi khongasaraga kadar kunthraga mathoina mahoksagi punsida halaktuna ngasi homecoming ceremony gi thoram pangdokre lainga na piriba tungan tungan scheme singi khudong chaba lauraga marik mahok thokpa punsi marela lehanana balainga na angama mating pangani minister aina thingraba tungan tungan manipur gi lahulu mangagi kadar kunthraga mathoi kulai thadokuna mahoksagi punsida halakpa aduga mari laidana ngasi ahan manipur rifles ki basket hold home department sinduna homecoming ceremony gi tharam ama pangdokre loinana surrender kam rehabilitation scheme na piriba khudongchaba singasi lauduna khunai sigi asang mami amamam oina bo hona bada tangai fade laingang na piriba tungan tungan scheme singi khudong chaba lauraga marek mau thokpa punsi marel amada lehanaba lainga ki maikaidigi angama mating pigani haina su manipur gi minister en berena phongdokre manipur lenga ki minister MLA police amasum army gi makok thongbo official sing yauna ngasi pangthokibo homecoming ceremony gi thoramadada aina thingraba manipur gi lahulup KCP PWG pripak KYKL pripak BC amadi lahulup amagi kadar sing yauna puna kadar kunthraga mathoina minister en berenda makhoi loinarakpa khulai sing manipur lenga ki home gi sars puri minister en beren gi maphamna kusinaki ngasi manipur lenga to khulai thadoktu mahoksagi punsida halaklaba kadar sing adudi KCP PWG gi kadar taragatare pripak ki kadar taragataruk KYKL gi kadar ahum pripak BC gi kadar amamasum lahulup amagi kadar marini KCP PWG gi nupi kadar mari yauna pangtokibo homecoming ceremony duda manipur gi minister en beren kusinakiba khulai singadudi magazine ga konana M16 rifle ama magazine yauna M4 rifle ama round ahum yawba lethut gan ama amasum round manga ga konana single barrel nungmayama magazine amamam ga loinana point kunthraga nithoi gi pistol ahum magazine amamam ga konana point kun ga nithoi gi pistol ahum KG manga lumba IED ama point taraganithoi mm gi pistol ama amadi magazine ga konana point kunthraganithoi gi pistol mari puna khulai taraga mangani ngasi pangthokiba homecoming ceremony gi thoram aduga mari leinana se minister en berena phungdokhibadi haukiba sahi kullo masina manipur yauna north east state ki ground reality khangdaba army thamjinduna region asida tangdu leitadaba phiyam kya thonki matam aduna punsigi mamal kanana su khangkidi sanglaba sahi kya aphasphagi marumda state asida miyot minai kya satakiba aduna lamdam sigi tunglam sata asobu se thengama piduna lakhi haujik su kangluk ki oiba wakholona thabak toriba se lamdam sigi oina lebak thebani mai masingning thina tamhogadaba matam asida banama sum strike na singma kya sathaduna academic atmosphere sound akaiba pibigi thawong sathariba si makhata na tawhaningdi lenga asida phurup khudimagna magi apamba demand tawbada akaiba karisu leiti demand adu maram sarabadi pigani maramdi lenga asina tawriba thabak thoram khudima constitution amagi makhadani BJP gi lenga klairiba makhaidi constitution gi wang mata thaba mata pekhaloi tangdu leitaba phibam ama leitana lamdam ama sakhot poi thokloi maram aduna pendaba kharadigi khulai pai tuna satkraba lamdam sigi isini naw sing mausa gi punsit amu khalaktuna lamdam si mangjil thaba oina ba punna thabak tawminasi surrender kam rehabilitation scheme na piriba khudong saba sing asi lauduna khunai sig asang mami amamam oina bo khona ba tangai fadi lainga na piriba tungan scheme singi khudong saba lauraga marek mahau thokpu punsi marel amada lehanana ba lainga ki mekedi angama mating pigini henisu manipur gi minister en berena makhatana sapungdoki amaromdana manipur sungasi national press day gi thorom pangthokri akanba press amadi print media leibak singda yamna khumang section mangjil thana sapangami govindas kumja english amaga samapan go humpu ga taruki November taraga tarukta press council of India na saphong lakhibadigi sai khuding gi oina November taraga tarugasi national press day haina pangthopogo ngasi manipur state film development society MSFDS ki hol manipur lenga ki IPR na sinduna manipur national press day pangthokre thoramanduda permission ikai kumnamu utuna amadi makhoigi dedication adu sakhangduna tungan ba reporting category ni pa na manipur state journalist award phanglaklaba reporter amadi editor singda manama thumi tokre imphal konung mamangda leiba manipur state film development society da pangdokiba national press day gi thoramanduda works minister govidas konthauja information and public relations minister Dr. Sapam Ranjan
Social Welfare Minister Haikam Ningo, All Manipur Working Journalists Unions Amzugi President Wangkhemcha Shamjai, Editor Guilds Manipur Gi President Khogendra Khongdrap, Manipur Hill Journalists Union Gi President Peter Adani, DIPR Gi Commissioner M Zoina President Member Sungone Sergaki, Chief Guest Ki Wodol Pireduna Minister Govidas Konthauzamna Phungdokibedi, Akanba Press Amadi Print Media Label Lebaksina Yamna Kumang Sauksina Mangzil Thana Satpangami, Press Ki Freedom Phangnaba English Singama Samapan Yankai Gi Tarukta Committee ama semki, Matungda English Singama Samapan Humpuga Tarukta Press Council of India semki, Maramdi Praja Gi Nungai Yaifanaba Thabak Tawgani, Loinana Journalist Singbu Professional Oina Lawbiyu, Kathokpaga Loinana Sapsana Tawge Khana Thabak Paikhatpiyu Haiki, Recognition Kaknatana Caring Tawba Utpa Sisu Nungai Bafawi, Amarumda Fake News, Bad News Myam Tholakpasina Creativity of Media House asi hanthale wahi amana lan tawba wahi amana santi pibi gi shakti leba media ni India na kumza English ngani ga kunga mathoi de journalist taru khatkre live risks yauraga information khomjinduna paw phong basi media ni BJP gi lenga klakpadi ki media welfare scheme kharadi launch tawkhre English ngani ga tara ga tere gi English ngani ga kunga mathoi fawa assault tawbi case amaga kunthra ga nipan gi recall Apapa nation ama CMC hairabadi media house mapangal kahningadabani pandemic matamda journalist singna laisat asibu kidana report tawduna paw phongkibasi kaukthokloidabani laiga asi miyam ge fanabagi dabak laibani haibisisu kawbigano thauramadu national press day gi matangda short film am utkhiba loidana war on drug to yumphangweba guru ruben mangshabana music director piba thangmaiso singlaina sakpa Tokpiro haina mingthonba music video amas release tawkibaga loinana music video sigi director Guru Ruben Mangsab editor Jackson Maisna mamani sesakpa thangmaiso singlaida asamba khudol pidunu ikaikamna butki amaromda best editor on national integration and communal harmony da sanalebaki editor Ningom Himanta Kumar piki tongan reporting category tareti award phanglaba singadudi Art and Culture da Sanalebaki Robinson Wahengbam, Rural Public Health and Hygiene da Sanalebaki Moirangthem Khagemba, Science and Technology da Sanalebaki Maibam Kennedy, Women and Children da Sanalebaki Bari Takhelambam, Parliamentary da Sanalebaki Sub-Editor Taurem Bishor Jermasum, Sport Huyen Lambau Sub-Editor Kumoksam Zoisanda Dice Member Singna Citation Certificate Amadi Guest Award Sing Kusina Dun Ikai Kumnam Utki Hanisu Pau Sina Makatarakli Makasa Tarakpoina to Papa Manipur Anisuba Northeast Olympic Games the Archery Gi Indians Round Event da Dominate Okre Housing Megalagi Kunung Silong da Pangtongliba Anisuba Northeast Olympic Games 2022 Gi Ngasi Tarung Nisan Manumita Sai Complex Center na pangtukiba archery gi Indians round event Manipurna gold medal taruk silver medal ani bronze medal ani lokre Assam na gold ama silver mari bronze ama lokhi Nagaland na silver medal ama Meghalaya na bronze ani amasum Arunachal Pradesh na bronze medal ama lobong amkre amarumda archery gi compound event Assam na gold manga amasum bronze medal ama lawud Manipur na gold ani silver manga bronze ani lokre aduga Arunachal Pradesh na silver medal ani Nagaland bronze amasum Sikkim na bronze ama lawang ki Hairib archery event sigi Indian round amasum compound round ani sida Manipur na puna medal taraga mapan phangmugi manungda gold medal nipan Assam na medal taragom dilobugi manungda gold taru Arunachal Pradesh na medal of lobugi manungda silver ani Nagaland na medal of lobugi manungda silver ama Meghalaya na bronze ani amasung Sikkim na bronze ama lobungam ki ani su paus makata na phungdorakli amaromdana ST Demand Committee Manipur ki Thaumi Singna MLA Rajiana Memorial Pishinkre Scheduled Tribe Demand Committee Manipur ST DCM na Maitai Mitei bu ST list chalhallu haipen demand tawraduna changchilapa khongjangi saruki manungsanda ngasi lamsang kendra gi MLA S Rajian gi salamda leiba mayumda chattuna memorandum pishinkre Memorandum pishinbagi thoramadungi matana wa ngangluduna MLA S Rajian hai Maitai ni ST list sanba haibasi maram jarabani masi fundamental right ni Bang MLA ama oibigi topam topa thaba amadi lopam topa thongdang soidana logani Hiramisugi matang na mahak masana su kumna amuktang naina zakhiye haikhen su pau sina palakli Amaromdana All age home da leiba ahal singi pension yentokre
State asigi tungan mafamsingda ahal oirabasingi pension yenthokpagi thoramgi makha satharakpa oina November tha oina Langol Old Age Home da leiba ahal oirabasingi pension asamba thoram amaga loinana yenthokre haidi pension yenthokpagi thoram asi Thanaujam Sawa Memorial Charitable Trust singjamai Impal West ki makha sathabani Hairiba pension gi sanpam asi Managing Acting Thanaujam Roman Singhana Laingak Lanai amadi miyamgi mateng amata laudana sanpam singasi yenthokpani pension sing asi lenga ki meke digi mateng phangdaba home orphan amasum ahal oiraba singda pibini makha satharak poina topa maruiba paukhra namu maitai mita est list chalhallu haina demand tawriba sida HAC gi meke digi oppose to bi wakum laite dipu gangmai furup amana est list sanba sandaba haibisi complaining authority oiriba center national ST commission na lab kadaba phiremni haina hill areas committee HAC gi chairman loidana nungba kendra gi MLA dipu gangmai naikre mauna makhata na hai scheduled tribe demand committee manipur STDCM na maitai mitai bu ST list salhallo haina demand tawriba sida hill areas committee gi meke di oppose to bu wop naite democracy satpa leba mad laimindari ba furum khudi mangna Indian constitution na piriba right ki matungina demand to bu yai hiramasugi matana prime minister Narendra Modi amadi chief minister N Birena sabsaba phirem ama lorakani haibigi thajbalai mangna hai Hausi oiriba issue asigi matangna all tribal student unions Manipur asumna mi paiba pukningai leite sab saba forum amada puthokuna khanaba mathau tai hairiba issue asina kangluk furup masil gi marakta sentiment sonba wakhalon sagoloi dabani loidana kangluk ki oiba wakhalon da lana puna bo khona roi dabani saiki amaromdana laibakta afaba kya tamlam labasu khona bakandraba puksel sengdrabadi punamak aremboigani minister Khemsan State Skill Mission Manipur State Rural Livelihoods Mission Sinduna Din Dayal Upadhyaya Gramin Kaushilya Yojana Alumni 2022 ngasi North AOC da leiba Hotel Imphal gi sangai hol da pangtokre Tharamadura Mahut Minister Yumnam Khemsan Additional Chief Secretary RDNPR MS Khan amadi MSRLM gi State Mission Director and Bandana Devi na Dice member sing woni saryaki Tharamaduga mari ledana minister Khemsana phongdokibada yamna effective oiba training ama phangoba haibisi punsigi asoba achievement amani haina lobiyai makhoi na pairiba sinpamsina makhoi gi aroiba pantungpam nate ishor gi aikoi gi leibakta kari tamlambagi haibisi aikoi na khangba nate leibakta afaba kya tamlamlabasu khona bakandraba puksel sengdrabadi punamak aremboy genaiki mauna makhata na hai miyoiba aikoi leibakta punamak Sina thokpa yadi aikhoigi leba se aikhoigi honaba singi makhayamna poli maramsna aikhoina tawruriba thaba duda kana honasi honaba lepa yadi loinana aina tawruba thaba duda thawai numnamadi thamoi singna pungning jangna thabak tawksena sumana funduki ngasigi tharamadugui sarwa moina chief guest muhut minister Yumnam Khemsana DDU CKY alumni candidate sing amadi trainee singda asamba khudol piduna pungning thawat kiswaidi amaromdana Construction Workers Welfare Board ki secretary gi notification thakaningai oirabsu construction workers singi benefit pibinaba tawramdre tekendrajit Construction Workers Welfare Board ki secretary gi notification thakaningai oirabsu English singani ga taragani pandagi English singani ga kunga matoi fawagi construction workers singi benefit pinaba tawbiramdre haina M2 ki president tekendrajina press thokpa sirol amana haidi sirol asina hai Manipur Building and Other Construction Workers Welfare Board ki Secretary Peter Salamna thasigi mapanda thokiba notification adu yamna singthani oiba construction gi workers singi puning loksing oigadaba amukta thokidriba notification amani haina All Manipur Trade Unions Council gi president thokpa sirol amana haidi adumainama welfare board asigi secretary oiramba ke Bonona mamang segi Oktober mangada kumza English singani ga taragani panagina taraga mapan English singani ga taraga mapan dagina kunama sum English singani ga kundagina kunga mathoida construction workers singi masa masu singi mahai tamaga mari leidana financial assistance pinabigi wafam thamlambado hojikti madugi wafam adu cancel tokiba maramna construction workers singna kanaba mata phangloidabagi phibamda leire haina siol aduna pali maramaduna construction workers singi pifam thokpa contribution sei singadugi oina kokpina ba appeal tawri makasa tharak poina to papawmna more town phawduna sieliba khujairok amasum lairok turel gi khonung singdokre khujairok and lairok rivers environments protection committee KLEPCO morena
Protecting Our River haiba thimna turel khongnung sengmagi thabak sataba hokre. Indo-Myanmar border Moreda leiba Eastern Science School amadi Gateway International School gi oja sing amadi mairoi singa loinana punna kusamnaduna nomugi oiba turel khongnung sengmagi thorom pangthokre haina committee asina press thadorpa sirol amada haidi sirol asina hai ngasigi turel khongnung sengmagi thorom adu More khunau laikai phauduna seliba khujairok turel digi haudokhi Khujairok turel gi khongnungda laina kya polakpa yaba amorakai phata haudi sing khomdokpaga loidana turel khongnung paring singdokhi hayeng su more ward number 7 phauduna seliba lairok turel khongnung gi amorakai sing singdokani su haidi Amaromdana mafam kya combing operation chathakre November thagi kunga mathoi digi kunthra phawo pangdokadaba Manipur Sangai Festival thooningdaba thaudok thoktanaba police na lokhatpa section thorangi saru amoina tuan mafam singna police na thibu humbi thabak leptana sathari Police tagi phangwa pawgi matung inadi Bishnupur District Police ki Additional ASP Ops ki biyang makhada District asigi command amasum kaibul police ki team amana ngasi ayuk kairen phabik maning laikai area da thibu humbi ki thabak sathakre Yumda Changduna satakhiba thibu humbi ki thabak sathaba aduda thong kuntragi miyoi maudra rong amamam to oina wangpang satakhi adubu ngasigi thibu humbi ki thabak sathaba aduda thoidokpa mipha puni yaukhide hairi Nakala Moromda, Impal West District Police Command Nugi Kangbu nga Siayuk, Takhe Lekai, Tingom Lekai, Segarot, Kashampat Laimizam Lekai Mesum, Kurao Mokong area parks and operations satakre. Operation Dura Sarona, Thong Sa Mga Yankai de Changduna, Bail out Mga Yauna Miyoi Sanigo Humdra Rom, Masak Kangdoki, Adubo Toidokpa Mipami Pundi Yauki de Hari. Makasa Tarak Point Pauzil Pausi de Geto Papom, you legalized over Yaro Haiduna, Maira Kongsa Sakre. Manipur Lengana say Sigi September Tang Kunda you legalization town of Loki Ware but do Handokata Haina Manipur tuan Mapam Singda Kadama sum loop singna Satarapa Kongzang is Roga Moina Ta Sikitaraga Magi Nubida Waram Punta de Tapa Matamda Tawal District Manung Sanba Tawal Wang Kemda Tawal District United Women's Organization Tawal Ima All Manipur Women's Social Reformation and Development Samas Nupi Samas Ningol Yepa Thorang Loop Wangkema masum kada puna kusamnaduna miyam yoeba maira khongsan ama sakre sarkriba maira khongsan adu ningol yepa thorang lupki maira sangdagi khongsan ba hokiba masum wangkemgi tongan mafam singda koina satuna kholaw kya lakhi maira khongsan adu sarugya khiba miyamna Manipur yu legalization tawya roi cabinet ki wore phandowa masum Manipur miyam yu digi kallu haiba kholaw sing lakhi hadi amaromdana mama mapa singna penda phungdorakli Ramkrishna Mission Vidyalaya Narendrapurgi written test ki exam haidokpada singnaba kya leire tha sigi taraga humdogi numiyungba pung taraga nithoidagi pung aniga minute nifuga manga phawsa takiba written test ki result du school gi website nga se pung tare tabada haidokani haina official singna palawsu masigi ona tainaba tha sigi taraga marigi numidang pung taraga minute taraga manga tabada personally Paul Tauduna result haidoklamle Thawong si tungan ba guardian taragani pana condemn tawi haina ngasi press club ta pangthok papawgi mifama mada phungdokhi manaba pauksi dige to papawmna police na investigation chatharingai mara asida Yumda Changduna yamna thina furamle MS Lily Begum Muralgaon Ahmedabad Jiribam da leibigi yumda MD Sasan Hussein Laskar Gini have sing na nupi lup amana Lily Begum gi Yumda Changlak amadi maki masa nupi da ngarang numidang yamna furam babu pen da phawi haina pawmis na phungdorakli Lily Begum Jiribam gi hospital dagi anaba henjin badagi Silchar da athubuda refer tawduna Silchar da layeng sathari hiramesigi matana kari maram gi asuk tam thina magi imung manungda furam bano haibisi angak phawi aduga nakala maromda police na wangpong chatharingai mara sida police da ngasi hearing taba maramna Lily Begum Hospital laikanaduna leibidagi Jiri Hospital dagi Silchar da refer tawkre haiba khanganba lakpabu masigi ona tainabda police na sai tharakpa si angak phawi hiramesigi matana India gi democracy chatpa lewa si law laitaba lewa mami kaktagi oirabara haina Lily Begum gi imung na phungdorakli aroibada hiramesigi matana pawmisingna thijilluba matamda Hassan Hussein Laskar apokpa MD Hakimiya Bangladeshi citizen masa siga logi wangmana laglaga jiribam district sigi voter list mahangna nupi gi apok mapa dugi mingda masa nupa saraga makubokna masin manaw ani gi mingda mapa saraga matam dugi BLO
ex BLO Pradhan, ex Pradhan member, ex member na matau kramna karambasi sizinaduna sankiba asigi matangda sab sabama miyeng sangmina bahaijakiba laikrabasu ngasi fawba tabidana lakpasi laibak thibani. Masigi matangda Lily Begum Murargaon Ahmedabad laibana Chief Minister of Manipur and Biren Memorandum asi action laubidre haina aiba warol si epishin kibana asigi kari maramgi asumna lebak miyamda khangan bano haibasina oib yaba maramni makhatana Lily Begum makhata mani leinaba singnam yeng sangbina basu haidi